आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मुरुयो पाउ राज्यपाल अनुसुया उइके हाइरी राष्ट्रपति प्रधानमंत्री मसुंग गृहमंत्री याउना केंद्र की लुसिंग बसिंग तोयना पाउ फाउनदुना वाथोक असि लोइसिननब कन्न होनरी इम्फाल ईस्ट अमसुंग सुरसानपुर जिलादगी नोंमै मरी अमसुंग एक्सप्लोसिव अमा याउना खुलाई कयामरुम फागले अमसुंग 19 सुब G20 समिट ngasiदगी न्यू दिल्ली दा होरगनी अमेरिका जापान अमसुंग यूके याउना मालेमगी मसक नाइब लुसिंग कया मिफम मसि याउना नबा न्यू दिल्ली दा थुंगलरे राज्यपाल अनुसुया उइके हाइरी मियामगी वाखलद लैरिबा किबा मसुंग थाजनदबगी थोंगसिंग कोहननबा केंद्र मदि राज्य सरकार कन्न होनरी इम्फाल वेस्ट जिला की तोंगान तोंगान मफमसिंगदा हांगलिब रिलीफ कैम्पसिंगदा ngarang चत्तुनि यंगसिनबगी थोरमदा राज्यपाल न हाई इरांग असिदा मियोय कयागी मयुम मकई मई थादोखी अमदी ममन यामलो पुनसि कया मांगख्रे राज्य सिगी इरांग थोकन मफमसिंगदा सिक्युरिटी की अकन सेक्शन थोरांगसिंग मखाताना लौखतली मसिग लोइनना इरांग सागतपमदी मसिदा हाक्थेंगना चेनब मियोसिंग फागनब थबकसु लेपतना सथरी महागना हाई हिंसाना कैदोंनंगदसु वारोइसिन पुरकप ngamloi हाइबसि आइखोइ पुमनमकना खन्थमिनब मतम यावरे राज्य सिदा कांगलुप कयाना सांगलब मतम कयादगी नुंगसि सानन हिंगमिनरकली मखा तानसु हिंगमिनखिगनी इरांग असि लोइसिनदुना शांति लेबल लमदम अम ओहिननब होनबदा मरि लेनब खुदिंग मन मतेंग पांगबिनबसु राज्यपालना अपील तौखि महागना हाई राष्ट्रपति प्रधानमंत्री मसुंग गृहमंत्री याउना केंद्र की लुसिंग बसिंग तोयना पाउ फाउनदुना वाथोक असि लोइसिननब कन्न होनरी मरग असिदा लांजनरक पमियोसिंग तंगाई फनो पोलम सिंग फंगननब सरकारना लेपलैतन होनरी राज्यपाल की खोंगचत अदुदा इंडियन रेड क्रॉस सोसाइटी मणिपुर ब्रांच की मिहुतसिंगसु सरक याखी हौजिक थोलिब इरांग असिदा युम अमदि लन थुम सिंग मांग ताकलब मियोसिंगना अकुप वारोल सिंग मनाक नकपा SDO SDC ऑफिस सिंग नत्रगा मरी लेनब डेप्यूटी कमिश्नर के ऑफिस पिखलकनब सरकार हाइरी राज्य के होम की कमिश्नर टी रंजित थोप चेरोल अमदा मेंशनलब फॉर्म सिंग अदु डेप्यूटी कमिश्नर सिंग यंगसिलब मतुंगदा अथुब मतमद थागलकनबसु चेरोल असिना मखा ताना खंगहली Security forces चिंगना वाफम सिंगना मखा ताना थिबोमगी थबक लेपतना चथरी ngarangsu Imphal West Imphal East Kangpokpi masung Surasanpur जिला की तोंगान तोंगान वाफम सिंगदा थिबोमगी थबक चथकी मदुदा Imphal East अमसुंग Surasanpur जिला दगी नोंगमरु मरी अमसुंग एक्सप्लोसिव अमा फागत पंगमख्रे वाफम असि मनपुर पुलिस कंट्रोल रूम न थादोरकपा चेरोल अमदा फोंगदोरकपनी Assam Rifles nangarang torbung area da lem laing bagi kem ama pangthokre Assam Rifles ki PRO na thokpa cherol amada hai kem aduda mioi chamri romlayeng kemasung hidak langtak singsu lem na yanthokki Manipur hojik tholibe irang asiathu matamda waroisin puruktuna miyam santi oina lehello haiba kholaw galoinana ngarang raja segi tongan tongana pham singda maira paibi singna khongjang changsinaki soibam laikai awang maira paibi saukat thorang lupna sinduna soibam laikai crossing the khongjang changsinki Kurai Thangjam Mamang Laikai Women Welfare Society nasu Kurai Nesu Ground Manakta Wakat Khongjang Chataki Maduda Hojik Tholi be Irang Asiatu Matamda Loishilu NRC Chanahalu Kuki Militant Singa Taunari Basu Handu Haibna Singba Kholau Kaya Lauki Divine Life Society Imphal Branch na Sinduna ngarang Langol Laiba Society asigi Santi Ashram da Sri Swami Sivananda Maharaj ki sama kuntra taruksuwa pokkuman thorum pangtokre thormadu da Swami Sivananda Maharaj ki maramda iba souvenir amasu phongki thormadu da wangang ki basingna Swami Sivananda Maharaj na miyoiba khunai gi damak kathokpa galoina na loromba thodang sing aduba sing thaki Imphal West Imphal East amasung Kaksing Jila singi oinanga se ayuk pung manga dagi numidang waram pung taruk phawa curfew komthokli Thobal Jila da ayuk pung manga dagi numidang pung nipan phawa curfew komthokli Bishnupur Jila ki oinadi ngase ayuk pung manga dagi nungtil pung ani phawa tamak curfew komthokli tabiriba pawo se Akashvani Imphal dagini Taranipan suba G20 summit ngasidagi New Delhi da horagani प्रधानमंत्री नरेंद्र मोदी ने सभापति ओइदुना पांगथोकदबा नुमित निनिग मिफमसिदा अमेरिका के राष्ट्रपति जो बाइडेन यूके के प्रधानमंत्री ऋषि सुनाक जापान के प्रधानमंत्री फुमियो किशिदा अर्जेंटीना के राष्ट्रपति अल्बर्टो फर्नांडिस नाइजीरिया के राष्ट्रपति बोला अहमद टिनुबू मॉरिशस के प्रधानमंत्री प्रविंद जगनॉथ इटाली के प्रधानमंत्री जॉर्जिया मेलोनी कनाडा के प्रधानमंत्री जस्टिन ट्रूडो अमसुंग बांग्लादेश के प्रधानमंत्री शेख हसीना याउना मालेम गुलसिंग कया मिफम सरक यागनी
Mifam asida sinjak amasung energy security, clean energy amasung climate change yauna tongan malemge wafum kayagi matangda khana nainagani. Pradhan Mantri Narendra Modi na mifam asi yawbu lakliba America gi Rashtrapati Joe Biden gi ngarang New Delhi da leiba mahaki official residence to unaduna wari sanaki wari sanabadu da leiba kanigi marakta leinariba mari hena chachin hana wafum kaya lusingba anina khanaki. G20 की मिफम मनुंगदा प्रधानमंत्री ना बांग्लादेश के प्रधानमंत्री शेख हसीना अमसुंग मॉरिशस के प्रधानमंत्री प्रवीण जगन्नाथ याउना लुसिंगबा कयागसु तोंगान उनदुन वारी सानगनी ngasi phongba pause singi maruai pau singi dam hauzik Victor Naorem naire Victor Thagachari Kiran Palelda nongmai kapna bagi thaudok thokiba amasung khongjing chengsin khiba security force singa mukna bada misimina asok apan kaya yaukibagi pau Governor na relief camp sing da chatu na yengsin khiba amasung takdal gi public curfew tensin khibagi pau sing na ngasi phongba pause ayambada maruoiba pau oina phongna ba ure pokna famda Kuki laloba singna palel amasung kautrukta landara kre palel gi thaudokta air na nongmai kapada micham ani sire nongmai maruna panba yauna mi chamarom sokle haiba pauna ahanba headline tori lanjen na rakiba singidamak department na piba yaba mateng pumnamak pinaba hotnari haiba social welfare gi director Ngangom utam gi wafam amasu pause sigi ahanba lamai da fongli Sangai Express Manipuri da molnoi kautrukta kapna kre palel da irang thokre ahum sikre haina pau haiba pauna banner headline tori pung nipuni pangi public curfew pung trani thoi chatharaga ngarang nungthil handokre haiba pau amana pau che sigi ahan balamai da fongli sana laibakta palelda air na kapada khongjang ani sire humputra tre sokle haiba pauna banner headline tori G20 gi damak malem gi matik mayai leiraba luching basingna India da thunglare haiba pau amana pau che sigi anchor kalam da fongli Ichel Express ta Governor na Imphal West District ki relief camp sing da tengbang potlam sing yenthokre Kanglup ani gi marakta leiriba yengthina ba sing kokhan na ba hotnari haiba pauna pauche asigi anchor kalam da fongli Nongmai amadi nongmai maru fagat kre haiba pau amasu pauche asigi ahan balamai da fongli Huyen lan pauda President Prime Minister Home Minister yauna center luchingba singa khutsam naduna Manipur gi phibam laksin na ba hotnari haiba governor amasung Nifunipan suba Toronto Film Festival haukre haiba pauna pauche asigi ahan balamai da fongli Irai bakta miyamgi wakhalda akiba poktiba asi kokhanaba leingakna thabak paikhatli haina governor na phongdokre haiba pauna headline tori ban blockade sinthalepa public curfew na singba tawdabana fagani haiba pau amasu pauche asigi anchor kalam da fongli Imphal Free Press ta governor na Imphal West ki relief camp sing da chatkre haiba pauna pauche asigi anchor kalam da fongli Sangai Express English ta kautrukta kuki militant sing na nongmai kapsilakpada nupi macha ama sokle haiba pauna pauche asigi ahan balamai da fongli Governor Anusia Uike na relief camp sing da chatuna awat apa sing yengsin khibagi pausu pauche asigi anchor kalam da fongli People's Chronicle da Naga MLA sing na kuki MLA singa wari sanaduna santi hanjilakna ba hotnari haiba pau amasung palelgi thaudok security force amadi khulai paiba sakhang daba singi marakta thokiba thaudok ni haiba government ki wafam na pauche asigi ahan balamai da fongli Ganfew Mail da Marak ki Mikhal gi falda sit ki manungda INDIA na mari aduga NDA na ahum fangkre haiba pau amasung ansam gi hanagi luchingba ama security force na phurakhiba bu loop asina yaningdaba phongdokhibagi pau singna maroiba pau oina fongli Tamenglong Times ta Tagdal gi public curfew na miyam gi mahausa gi punsida akaiba thokiba amasung palel thogdoka mari leinaba pau sing headline tori Hills Hornbill Express ta Ansamgi hanagi luchingba amada security force na chatharakiba thawongbu loop asina yaningdaba phongdokiba amasung district literacy mission authority na sinduna international literacy day pangthokibagi pauna pauche sigi maroiba pau oina phongnaba ure Kiran Thagachari Victor aroibada maruwe pau amahanna Rajyapal Anushya Uike na hairi Rashtrapati Pradhan Mantri amasung Griha Mantri yauna kendra gi lusingba singa toina pau phaunaduna watho asi loisinana kan honari Imphal East amasung Surasanpur jila dagi nongmai mari amasung explosive ama yauna khulai kya marum phagle amasung taranipan suba G20 summit ngasi dagi New Delhi da hauragani pau loijare